Ngasi phong tuan pausi sing amati social media dagi lokachaba pausing update pizari hanbada maroiba pau Burma gi ngomkai paringda CNDF ka KNAB gi marakta akan mamongda khut thongnakre Separate Administration Demand ga mari lainana UPF amasung KNO na Kuki CSO MLA amasung su group ki mipam kaukre Kuki zo miyamna taliba Separate Administration pangdriba pawba Manipurda anok balengak semlakpada saruk yadanaba akanba section warep laure haina KZC na phongdorakli ex Chief Minister Nongthombam Birengini haiba wathok oiriba audio tape ki recording mapum oina pikhalaknaba court na khangalakre Central Forcing Manipur ngaknaba lakpani khara charga panglei leinaba nate haina phongdokre Rambai Tengolgi Lusingpurel Koronga Mukhumangi update ka loinana gari accident da kuki mari sire Central leader singna hairakpa wa oirabasu Manipur gi peace da kaigadaba oirabadi lawdabana sungani haina MLA Ibomchana phongdokre Saiton nganu kongi thaudok NIA da thijinnaba khuchinnakre Reserve Forest area da ain gaina sajilamba yum 7 sidokre Military junta gi party na apunba seat masing marifutara tereta marifutaret fangkre Security singbu constitution gi kanglon sing thugai handuna Manipurda phongna India amasung Kukilen khaidokli haina MP Bimolna phongdokre chawba misida mapuroiba chenaram loi hainingai leite haina phongdorakli lengakna mapung phana mieng changdraba DMCTE gi Hindi Teachers Training College Desamna so lonsinkre center na income jalisingani kunmanga gi December phawada Manipur gi wathok loisingani haikrabasu nomogi phibam phachilaktre Constitutional duties ka loinana foreigners sing voter list gi lokthopagi power leire na EC na SC da khangankre Marakthana haujikta phangba pawda ngasi ayupung Nepal muk taba matamda ZUF na lusingba team amana Kangsuki singlomda popi pambi yanthatpa changbada hana khulai matik chana paiduna leramba kuki militant singna nomai kapthokrakre hairi nakalani gi marakta hujik chawnu khuttongnari makataba paw ngaiminasi Haujik pausing amuk sandongna pizari Burmagi ngamkhai paring amada CNDF amadi KNAB anigi marakta akan mamongda khut thongnari ngarangdagi leptana khut thongnarakpa asida CNDF ki maikeida lanmi ani sire aduga Churachandpur gi Molnom village dagi kuki ahum aruba pibamda sokre hari video sing asida CNDF ki Burmese ki lanmi sing sibagi video sing viral oiri makataba paw ngaiminasi Kuki jo singi political demand ama oiriba separate administration ga mari lenana kuki lalolup singi umbrella body oiriba UPF amasung KNO na tha sigi tara hundoida kuki jo singi oiba CSO MLA amasung su group singi oiba akhanaba mifam ama kokre mifam asida maru oina separate administration gi demand gi matangda miyamna punna khanaraba tungda yanaba wafam singda yumfam oiraga chapchaba warep ama lawgani haina UPF amasung KNO gi information and publicity secretary na sirol ama thokre marak asida Committee for Tribal Unity go to Sada Hills Kangpopi Information and Publicity na thokiba chirol amana hai ngarang phongkiba ko tu gi mifamna kuki jo singi oina political settlement portringai mamangda popular government semna ba hona bagi thong yamna kanna yaningda ba phongdok laduna valley based administration dagi mapung phana tongana khaidoktuna separate administration semna ba mamang chahi lisingani kunmanga gi December 13 da kuki jo council gi governing council na lokiba warep adu mapung phana sagutkhre loinana central government ki maikeidagi region asida matam kuinagi oina santi amasung tangdu leitaba phibam puraknaba kuki jo singi security ga mari leinaba singi warhoisin puraktiringaida amadi separate administration gi political gi demand asi mapung phana warhoisin puraktiringaida valley based representative singa political resettlement ki matangda tok tongnaba kuki jo MLA singna akanba directive pidanaba appeal tokre masiga iroidana ngarang Churachandpur pangthokiba kuki jo community singi organization singi mihut singi oiba mifamna Manipurda popular government ama sembada saruk yadanaba amasung separate administrative arrangement gi demand asi hena kansinnaba warep lawkre kuki jo singna maidei community singa matam sangna punna laiminaba yaroi maram aduna Indian constitution gi makhada union territory pigedabani haiba demand hena chachan hankre
Kuki Jo singe makha tarakpa pauda Kuki Jo na tanduna lakliba separate administration arrangement gi demand phangdriba phawba Kuki Jo miyamna Manipurda anoba lengak ama semlakpada saruk yadanaba akanba section thorang amuka hanna lokre hiramasiga mari lainana Kuki Jo council KZC na media da thadokpa chirol amana hai Churachandpur district ta Kuki Jo council gi governing council gi mifam pangthokhibaga loinana warep adu lokhibani warep adu Kuki Jo miyamgi apambagi matung inna lokhibani karigumba warep adugi wangmada thabak tawrambasing maduda thorakpa afafatagi tekchak kudingmak masa masana pujagadabani kumja lising ani kulumdoigi me ahumdagi thokhiba Imphal Valley base maitei amasung hill base Kuki Jo group singi marakta thorakliba ethnic violence manba sahigi February dagi state asida president rule chalaiduna lakli chatharakliba ethnic violence asida Kuki Jogi mioi chani humpu laikhidabaga loinana mioi lising kayana haujik lanjena duna lairi pumna maksing asi yenglaga Kuki Jo singna taliba separate administration natraga constitution of India gi makhada union territory demand tawba hairiba demand asi mapung phadriba phawba Manipurda anoba lengak sembada khak sagaloi hairi chirosina roibada hai Churachandpurda pangthokhiba Kuki Jo council KZC gi governing council gi mifamna hojik Manipurda oiriba political social amasung security gi situation singkopna khanaraba matungda Kuki Jo singi apambagi matung ina warep adu laukhibani warep adu gi mayokta leiba mioi sing adu masage daito oijagadabani maduda Kuki Jo council na responsible khak lauroi haina aroiba warning tawkhre Kuki Organization for Human Rights na pikalakpa hanagi Chief Minister N Biren gi ni haiba audio tape adu mapung phana Gujarat ta leiba National Forensic Science University da pikalaknaba Supreme Court na Union Government ta khangankhre audio tape adu hojik phawba kari marumgi damakta pikalaktabano haina Justice Sanjay Kumar na luchingba bench amana lengaki maikeida lepkhiba additional Solicitor General Aswarya Bhati da hangki wafam asigi paukhumda additional solicitor general Bhati na haikibada December thada Supreme Court na case asigi hearing chathakraba matungda minute niphun nipal sangba recording adu lengaki maikeida yaurakle Kuki Organization for Human Rights ki maikeida lepkhiba advocate Prashan Bhushan amadi advocate Cheryl D. Suras na haiki madudi mamangda case asi tararak hanna list tawkhibaga loinana minute niphun nipal sangba audio tape adu Supreme Court ta puthokpa laikre audio tape ki saruk khara khaktamak Forensic Science Laboratory da khara khak tharakhi haibagi matangda bench asina mamangi hearing da yaningdaba phongdokkiba laikhrabani audio tape ki khonjel adu Biren gini natraga semjin sajinbani haiba chapchana khangba ngamnabagidamak mapum oina lengakta pikhalaklaga NFSU da amuk forward tawgadabani haina bench aduna khangankhi advocate Bhushan na haiki hojik phawbagi oina audio tape adu mapum oina NFSU da pikhalakpa laitri punna minute 53 muk sangba audio tape adu petitioner na minute 94 khakki audio tape court ta pikhalaki lemhauriba saruk adu hojik phawba pikhalaktaba maramna hiramasigi matangda chapchana achumba puthokpa ngamdabani Kuki Organization for Human Rights na di special investigation team ama siamlaga audio tape asigi matangda mapung phana thigat hangadabani haina taksillakibani mamang chahigi November thada NFSU na haikibada audio clip ta semdok sadokpagi khudam phangbana kanagi khonjel no haiba mayek sengna khangba ngamkhidre Central Force Lising Humpu Henbana Manipur da Sahi Ani Hena Ladakliba Asi Manipur gi Apunbagi Saktam Ngaknaba Lakibane Khara Zaraga Panglai Lainaba Lakbanate Haina Nambol Apunba Nupi Luki Secretary L. Premilana Pongdokre Wapamasi Saiton Nganu Konda Kuki Militant Singni Singnaba Singna Bom Pokai Handuna Nganu Kongi Kunja Ani Asok Apan Nangan Kibagi Taldok Yaningdaba Pongdokduna Nambol Kaitenda Chathakiba Wakat Mipanga Mari Lainana Pongdokibane Wakat Mipamaduda Nambol Apun Nupi Loop Nambol Bazar Lukmai Sintha Loop Amadi Nambol gi Akoibada Lairiba Nupi Loop Singna Sinduna Sathakibani Wakat Mipam Aduga Mari Lainana Nambol Apunba Nupi Loop Secretary L. Premilana Hai Kumbi Kendra gi Manuksan Lairiba Saiton Nganu Kongi Laibak Thiba Taldok Adu Kanana Thokanbano Haiba Wahang Sauna Thorakli Central Force Lising Humpu Henbana Manipurda Sahi Ani Hena Ladaglibasi Manipur gi Apunbagi Saktam Ngaknaba Lakibani Khara Zaraga Panglai Lainaba Lakiba Nate Manipur amadi Maitei Ngakpa Ngamloidaba Oirabadi Governor Oigera Security Personnel Oigera Manipur Thadoklaga Chapikro Haiki Wakat Mipam Adu Loiraba Matung Nambol Kaithel dagi Foijing Phawraga Nambol Kaithel Phawba Miyamgi Oiba Khongchat Amasu Chatki
Makha tarakpa pauda Arambai Tengolgi Lusingpurel Korongan Bukumana Sumna Hari Maribak Nungsidaba Miti Kanasu Lairamloi Adubu Masagi President Meterna Hena Lumna Longnaba Migi Masingna Yamkibana Mai Paktabani Haina Sumna Hari Churachandpurgi laibak thiba accident amada sikhiba kuki marigi masak mameng khangba ngamle thodok asi luhongbagi thoram ama chatpada DI pickup truck ama Churachandpur district ki Ngoljang village ka tainaba lokchap amada gurung chatpada yamdrabada miyoi mari adu sikibani aduga tara henmana asok apan nangkibani haina police dagi phangba pauna hairi DI pickup truck aduda makhoi kunthra dagi nifu pawa passenger oina tongbani singi naksepta chatpada steering gi control ngamhodabadagi fit chama hena Lokta Tasinbadagi Misi Mina Nangmagi Tawdok Adu Thokibani Laikhidraba Miyoi Mari Adudi Thalon Subdivision Gi Manungda Leiba Thwantam Village Dagi Thamwan Mun Khutong Apokpagi Ming Khamtong Tuan Khutong Dorcas Bank Dagi Housing Mapuroibagi Ming Laikhidraba Kelal Khathang Kawi Thalon Subdivision Gi Thwantam Dagi Singaisim Mapuroibagi Ming Hasumthang Khutong amasung New Lamka Pathwal dagi Niang Jian Mapuroibagi Ming Khamjakap Khutong Kawi Apokpagi Miyosing Soklaba Miyosing adu Churachandpur Medical College dagi Hauzik Laikanari aduga asiba hakchang mari aduna Churachandpur Medical Hospital da postmortem tawkhre Central Government na Manipur da Shanti thamnaba honade haiduna section kharadagi assembly dissolve townaba dabi tawri adubu hauzik lairiba assembly asi dissolve tawkraba matungda karamba matamda mikhal pangthokadagi haiba kanana haiba ngambage PR thamdaba haibasi majority leiba amasung leitabaga mari leinade haina lamlai kendragi MLA KH Ibomchana ngarang amjuna sinduna pangthokiba Manipur Press Club ki Yankhaima Suba Foundation degi thoramda guest of honor gi warol piraduna phongdokre mahana makhatana haikibada disingam chamapan maripu tara marida matam aduda sarkar da majority laina law and order maintain toba ngamdre haina assembly dissolve tawraga PR thamki haujiksu state asida law and order maintain toba ngamdre haiduna center na PR thamlakibani popular government ama lingba yabagi condition ama laklaba matamda popular government ama haibadu soidana lakani state asida popular government ama athubada leiragani haina central government ki maikeidagi thajaba pirakpasu leire maram aduna aikhoi maselge marakta nungainadanaba chaunaba amasung laman khumningbagi wakhalon pumnamak thadoknaraga tang taba Manipur ama leinaba honna minarasi prithibigi lan tawdaba mafam leite adubu lan na mangjariba asi aikhoi khaktani aduna aikhoi maselgi marakta saunaba amasung pendaba khudingmak thadoknaduna jati kanglup kayagi mihutsing thuna leiba sarkar ama leiduna lamdam masida shanti puruknaba honna minarasi haiki Thasigi mangagi ayu anganbada Bishnupur district ki Phagakchau Ikhai police station ge manung channa leiba Saiton nganu kolda kuki militant singna bom matang pokai handuna nupi ama yauna miyoi ani sokhan kibagi thodok adubu Manipur police ki inspector general of police amasung superintendent of police Bishnupur yauna thodok thokpham aduda chatuna ground situation amadi thodok adu karamna thokibano haibagi investigation sathakharaba matungda state government na official oina phirep ama loduna thodok aduki makha taba thijinabagidamag National Investigation Agency NIA da case asi transfer tawkre hari Manipur Police Control Room dagi thadorok patrol amagi matung inna thodok adu thokraba matungda mafam adubu koliba Phagakchau Ikhai Police Station na FIR register tawkibagal loinana thodok adugi matangda kupna investigation chathaba hokibani adubu thodok adu state government na yamna hakchinna lobagal loinana NIA da makha tana thijinabagi warep adu laukibani government na thodok adubu thijinanaba NIA da sinabagi warep adu mari leinaba Ministry of Home Affairs da athuba matamda NIA gi team thabirakduna thodok adu tigatpa hongnabagidamak aiba cherolsu pisinkhre hari Reserve Forest area da ain kaina yum kai chajileba singi matakta chathakhiba drive amada Assam government na Sonetpur amadi Nagaon district da Reserve Forest area da miyoi lising taruk chani rom lainariba yum chatret ka tara rom eviction drive chathaduna takthokre agency gi pauna hai Assam laingakna numit nini sumna chathakhiba eviction drive aduda Reserve Forest amadi
Borha Sapori Wildlife Sanctuary da lo na yadaba mongda lam khopjinduna chajilamba yumsing authority na sidoktuna mangan takhan khibani hairi Assam ge lengakna yamna singthaningai oiba eviction drive adu tha asigi mangadagi hokibani aduga ngarang losin khibani hairi eviction drive adu da chawrangna lam hector chanipan kuntra romda ain kaina chajilamba yumsing JCB amadi atai machine sing sijinaduna lokthokhi haina official singna phongdorakli Sonitpur district ki deputy commissioner Anand Kumar Das na phongdokhibada numit nini chupna reserve forest area amadi Borha Posuri Wildlife Sanctuary da lo na yadaba mongda khunda laitaduna leisilamba imung chatret ka tara rom lengakna eviction drive ama chathaduna mpham adudagi tanthokre eviction drive Jamukton Ajamuri Sichuara Sichar Sia Lichar Kandi Lichar Purba Dubra Mari amadi Betu Lichar da pangthokhibani hairi Myanmar government election da result lauthorakpada apunba seat 33 ki manungda pro military party Union Solidarity and Development Party na seat 34 phangre lebak asigi Union Election Commission na nomajing numita lauthokhiba election gi result gi matung inna lower house ki apunba seat masing 33 ki manungda pro military party Union SDP na seat 34 adu phangkhibani hairi Prime Minister Narendra Modi amasung Union Home Minister Amit Shah anibu maral siraduna Lok Sabha ge MP Dr. Angomcha Bimol Akoijamna Manipur da phongna security force singbu buffer zone ngakhanuna India amasung Kukilen khaidoktuna thambire haina phongdokre MP Bimolna Bishnupur district ki Phagakchau Ikhai police station ge manung channa leiba Churachandpur ga tainaba Saiton nganu konda Kuki militant singna tha asigi manga ge ayu anganbada landaba horaklaba da Saiton Nganu konda thangnana bom mari pokai henkibaga loinana nupi ama yauna miyoi ani asok apan nangankibagi thodok yengsin khongchatta mahakna phongdokhibani Chawbo mihat ki thodok asi mahaki mapuroiba amadi manembo ki khut yaude haiba yaroi haina Universal Mothers Organization UMO gi President Moirangthem Sorojini na phongdorakli wafam asi lamphel khunokda leiba UMO gi office da pangthokhiba paugi mifam amada mahakna phongdokhibani mahakna makhata na haibada Mamang sahigi December 19 da Wangoi Khaidemdagi Khaidem ongbi chawba hairiba nupi asina laikhidabagi thodok asi mahaki mapuroiba amadi manembogi khut yaude haiba yaroi hairiba chawbagi mapuroiba asina mamangdasu tathi tawoina tawbire haiba wakat kaya ama UMO da lakhi masigi matung chawbagi mapuroiba bu loop asigi office da kauduna wakhal taminanaba haiduna kayarak hanna phaminaduna wari sanakiba laiki adubu Chawbagi mapuroiba asi nupi angangbu hanthana yengba miyoi amagumna miyamgi mamangda mahaki nupida khut thabagi thawong phawba utkhiba laikhrabani loinana haujiki matamda nupasingna nupisingbu namthaduna thambagi chanabi asi yaningde haiba asi handak chawbagi misi asigi asumba langla langjin puthoknaba khonabada lamdam asigi nupi oibisingna amatta oina thengnapham thui haiba asi khangminasi maru oina chawbagi case pairiba police asisu nupi officer ama oibana achumba langla langjin puthoknaba honabiu amadi lamdam asida thodok ama thorakpa matamda kanagumba miyosing natraga CSO singna ban tawbagi chanabi asi thadokpana chungani masigi mahut miyamgi apama mongda sangsinbe yaba khongjang amada sangsinminanaba honaminasi amaromda Bishnupur district ki Saitongi nganu konda leiba yum amada bom pokai handuna micham ani asok apan nangankiba thodok adu UMO na taraina laude thodok asi Manipurda irang leiri haiba yanaba amadi PR makha tana thamba yanaba khongthang ama oina lawi haiki Lengakna mapung phana miyeng changdabadagi mathau ningthina pangthokpa ngamdraba DMCTE amasung Hindi Teachers Training College Desamna so lonsin khre khongjang asiga mari leinana Desamgi Secretary General Thoithoibana Pomisingda phongtokkhibada DMCTE asi 1972 da lingkhatkhiba state asigi amata ngaireba Postgraduate Training College amani Training College asina ngallingai matamdagi state asigi Teachers Training gi asobo thodang lauduna lakli Training College asida lengaki service da leiba oja kayasu training tawribani college asi BED amadi
CED course animak hangba college amani college asi National Council of Teachers Education na recognize tawba college amasu oiribani state asigi lengaki amata ngairaba postgraduate teachers training college amasung Hindi teachers training college Lengakna mijing changba watpana NCTE da kakkiba yabagi phibamda leire college asigi lokpham leifam thokpa oja masing suna leitre postgraduate training college asigi oina punna oja 32 leigadabada oja 13 dagi hena leite masigi sumatakta college asina hawdokpa matam haibadi 1992 dagi 1933 phawbada regular principal amakak natana ataidi in charge principal ngaktana sanglaba matam asi puduna lakli ngasisu in charge principal na puduna lairi phibamsing asi kupna nainaraba matungda mahairoi lup asigi maikaidagi lengakta thamjaningbadi college asigi watuna lairiba ojasing suna hapigadabani college asidagi atopa college singda transfer natraga utilize tawkiba ojasing college asida pung 92 gi manungda halakadabani aduga college asida transfer utilize tawsillaga thamlibra atopa college ki oja singsu pung 92 gi manungda masa masa gi college institution singda hankigadabani lengakna atuba matamda college asigi regular principal su hakodabani Hindi teachers training college asisu leifam thokpa oja leite amadi regular principal leitabana kangkhong chairaba college ama haibadusu oire maram aduna athubada waliba oja sing amasung regular principal sing hapkadabani lengaki thausadaba thowongna training college ani asi NCET dagi recognition kakrabadi masigi tekchak khudingmak mari leinaba commissioner director education SU amasung PS lengakna pugadabani hairi PR lengakna pugadabani hairi Central Government ki maikaidagi mamang sahi English ngani kunmangagi December phawbada Manipur tholiba irang asi mapung phana loisingani haina thajaba pikrabasu nongmanongbagi phibam sokchilakli MLA yankai manga leiduna mapung phaba majority leirabasu sarkar semba ngamdre haina AICC gi Manipur in charge MP Saptagiri Shankar Ulakana ngarang Churachandpur gi Youth Hostel Relief Center da leriba IDP singa haktengnana unaduna wariwatai sanakiba amada phongdokre Congress ki MP asigi maikaidagi phongdokhibada relief camp aduda IDP singna sa sangumna leriba asi yamna thamoi chokningai ni chana thaknaba chinjak amadi bedroom gi facility ningthina laitaba single room amada family tare nipal laiba relief camp ta lariba angang school chatwa phangdri asigumba thawngsing asi yamna thamoi chokningai ni Prime Minister Narendra Modi gi maikaidagi haukiba chahi lisingani kunmanga gi December phawbugi manungda kanglup ki irang asina lanjenaduna tongan ba mafamsingda changrapam lawduna lariba IDP lising hompu rom asi mayumda hanjil hangani haina wasakrabasu IDP lising khara natana ataidi hojik relief center singda lairi Manipur miyamgi damakta central government ki maikaidagi kari amata thoksade Manipur da hojik lairiba wathok asi mapung phana lusinge hairabadi assembly dissolve tawduna anoba mikhal pangthoktuna Popular government ama lairaba kaktada oithokani maram aduna Congress ki maikaidagi Manipur da nauna mikhal pangthoknaba dabi tawri Manipur da lairiba miyam asi yamna ijat leina hingba kangbu singni Manipur da lairiba miyam gi punsi asi Delhi gi detect ta control tawba ngamde haiduna Manipur da hojik oiriba phibam asi nongmanongmagi phagalakpagi mahuta hena phibam sokchilakli haina phongdokhi Constitution piriba duties haibadi power ga loinaba special incentive revision tawduna voter list da foreigner sing yauriba si lokthokpagi power lei haina Election Commission of India na Supreme Court ta khangal lakre hairi Communication asi Senior Advocate Rakesh Devedina Supreme Court ki Chief Justice Surya Kant amasung Justice Joya Malia Bakshi gi bench da submit tawduna Bihar yauna state kharada ECI na chathakiba SIR singi mathakta challenge tawraduna tharakiba petition gi manung chanbani hairi Devedina makhatana haikibada constitution haibasi citizen centric na dominate tawduna laigadaba pochak amani aduga state singda lairiba maru oiba constitutional functionary singsu citizen gi apamada laigadabani haina Indian Constitution gi article 124 clause 3 da mayek sengna president vice president prime minister amasung court ki judges singna Indian citizen singi corporation darkar lei haina phongdukhi loinana amaromda electoral roll haibasi national
Register of Citizen ga manade electorate roll haibasi adult citizen singda apply tawgadabani aduga disqualify oiraba miyoi singdadi apply tawde masina election commission da Indian constitution na piriba sakti sing adu democratic oina integrity laina lebak sinba thungna operate tawbada maning tawbagi right sing piri Makha tarakba pauda ayuk nungthilda junk food singi TV da advertise tawba thingkre Sahi nauriba angangi haksangi arumba amasung noiba hengalakpadagi Britain da akhanaba thorang ama lokhatkre ayuk nungthilgi matamda junk food ki matangda television amasung online da advertise tawba yararoi haiba kanglol ama chanahanba haure fit sini amasung thumgi saruk ka hena yawba chinjaksing angangsingda yariba makai pijedanabagi pandamda health ministry na akhanaba thorang asi lokhalakpani thorang asigi matung inna numidang pung mapalgi mamangda junk food ki advertise amata TV amadi online da tawba yaroi Health Ministry gi report amana makhatana hai sahi nauriba angang singbu haksangi arumba helhandanaba amasung ka hena noibana maram oiraga hakselda pirakpa akaibasing kokhanbagi pandamda thorang asi lokhalakpani kumja lisingani kunmari gi December thada ihan hanba oina angang singda junk food pijadabana thorang ama lokhalakpa hauki thorang adugi matung ina milk shake coffee amadi thaknaba mahi singda yawba sinigi tax lawnaba thorang lokhalakhi adum oinamak obesity na maram oiraga sahi nauriba angang singda punsi mahinga mari leinaba laina kaya poglakpadagi hena sungsinba kanglol ama chana halakpani haukiba ningthokaba numitagi chanaba hokraba regulation asigi matung ina school manak nangna fast food ki dukan amata leiba yaroi television amasung online da junk food ki advertise torakpada angang singbu hakchang sokningai masak ohelakli Health Ministry ki report asina hai England da angang amana masagi chahi manga surakpada mahi tamba haurai hariba angang sing aduna masagi chahi 13 surakpa matamda hakchangi arumba amasung anoiba hengalakpa thengnare masida sunnatana yada tin chabagi khudong chabasu mayoknari numidang pung mapalgi mamangda junk food ki advertise tawba thingbagi tawrang asina angang singbu hakchang sokningai oiba chinjak singdagi lapthokna lehelagani haina Health Ministry na Phongdokibani mipum kudimak masa mau phana lehenbaga loinana punsi mahinga mari lenaba lainasing matam chana ngakthok hobagi pandamda akhanaba regulation asi United Nations ki mafam pumnamakta chanahanba haure hainasu laukthokre makha tarakpa arwaiba pawda editor kalamdagi machang oiba ama lokhatchari Buffer zone na question duna thamlakpada miyamgi mihut oiriba singna karigi tumina leithokli Manipur da thokliba chahi ahum pharakadoroba irang asina lamdam asi kangkhong chaiba haibadu oihalle irang asigi haurakpham asi kuki terrorist singna Manipur gi apunba ngamkhai gi manungdagi kuki singi oiba separate administration ama tanbada yumpham oiri makoina taliba kuki singtagi oiba separate administration asi pidriba phawba irang asi loisil haibasi kuki phurupki oina leiriba tongan ba khulai paiba lup singna Bharat lengak amasung Manipur lengaki mafamda kayarak hanna phongdoktuna lakli kuki terrorist singna Manipur thugainaba honarakliba asi khanglabasu ngasi phawba Bharat lengakna makhoigi mathakta lokhatpham thokpa thabak adu lokhattana ngasi phawba Manipur thugainaba honari haibasi Bharat thugainaba honabani haiduna thabakta lokhattana leiribasi yamna lali irang asigi manungda kuki terrorist singna kuki taba mafam singda buffer zone haiduna ain kaina thingba thamduna maitei amata changthok changsin tawba yahandana leiri oriba phibam asida karigidamakta aingi wangmada buffer zone thamlibano haiduna aikhoigi miyamgi mihut oiriba MLA sing amatana oina punchinduna buffer zone lokthoknaba wafam thokpa thodang adu ngasi phawba lokhatana leiriba asisu aranmani khwaidagi ngakliba amana buffer zone ni haiduna ain kaina laukthokkiba mafamsing asida Central Security Force singna ngak senduna leiraga maitei amata changba yahandana leiriba asini maduna kuki singna thamliba buffer zone asi Bharat lengakna ayaba piduna thamlibra haibagi wahang ama chongthorakli wahang asigi paukum pangnanaba aikhoigi Miyamgi mihut oiriba MLA singna ngasi phawba hotnadana leiriba asimuk lanba leitre haina khali mayek sengba khudam ama hairababu haukiba January 5 gi ayupung 5 minute 90 rom tabada
ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯏꯇꯣꯟ ꯉꯥꯅꯨ ꯀꯣꯟꯗ ꯂꯩꯕ ꯁꯂꯥꯝ ꯃꯅꯤ ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯗ ꯕꯣꯝ ꯃꯔꯤ ꯃꯊꯪ ꯄꯣꯈꯥꯏꯍꯟꯗꯨꯅ ꯌꯨꯝ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯇ ꯅꯠꯇꯅ ꯕꯣꯝꯅ ꯄꯥꯟꯕꯗꯒꯤ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯁꯣꯛꯇꯨꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯔꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯃꯒꯅ ꯑꯗꯨꯒꯨꯝꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯆꯪꯗꯨꯅ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯪꯕ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯑꯁꯤꯁꯨꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯨꯀꯤꯁꯤꯡꯅ ꯊꯝꯂꯤꯕ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯐꯣꯡꯅ ꯁꯧꯒꯠꯇꯨꯅ ꯊꯝꯕꯅꯤ ꯍꯥꯏꯕꯁꯤ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯇꯥꯛꯄꯅꯤꯈꯜꯂꯤ꯫ ꯃꯤꯆꯝꯁꯨ ꯅꯠꯇꯕ MP ꯑꯃꯅ ꯆꯪꯕ ꯐꯥꯎꯕ ꯌꯥꯍꯟꯗꯕ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯗꯒꯤ ꯑꯌꯥꯕ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯆꯪꯍꯟꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯆꯥꯎꯅ ꯄꯣꯛꯍꯜꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯂꯧꯊꯣꯛꯇꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯊꯝꯂꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯄꯣꯛꯍꯜꯂꯤ꯫ ꯃꯗꯨꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯈꯔ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯕꯐꯔ ꯖꯣꯟ ꯊꯝꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯏꯆꯪ ꯊꯧꯅ ꯇꯛꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯊꯝꯂꯤꯕ ꯕꯐꯔ ꯖꯣꯟ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯀꯨꯀꯤꯁꯤꯡꯅ ꯊꯝꯂꯤꯕ ꯕꯐꯔ ꯖꯣꯟ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ MLAꯁꯤꯡꯅ ꯃꯃꯤꯡꯇꯒꯤ ꯃꯤꯄꯥꯡꯗꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯑꯃꯃꯝ ꯑꯣꯏꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯕ ꯇꯥꯏ꯫